Senapati District ki Mongnen Jang Village dagi hauzik na Churachandpur District ki manung channa leiba ke Salem 5 Village da leiba jampau haukip chahi yangkai taruk apokpa leikidraba jamkhothang haukip ki yumda yamlaba opium drug sing paiduna thamle haiba pau phangwadagi Churachandpur PS ki police team amana ke Salem 5 Village da house search taunanaba explanatory memorandum ama Churachandpur ki district magistrate tagi ayaba lauduna Tungbongi subdivision Magistrate Jangmilen Lupo Yauna Thiba Humbagi Tabak Chathake. Thiba Humba Chathaba Duda everyday Sangongi Packeta Gram Chanipanga Humputaruk Lumba Opium Nitingnaba Yauramba Tenaki Amade Angoba Machugi Polythinda Gram Lissing Amaga Chahum Yankai Lumba Opium Galoinana Amuba Machugi Fina Yomba Keji Mariga Gram Nifu Lumba Popi Maru Singe Chingnaba Polam Sing Fagatkhre. Polam Sing Aduga Konana Fagalaba Jampau Haukip Ki Mathakta Makhataba investigation Sathanaba case ama register tawkre hari